Ngasi ing kumja lising ani kunmari September gi tang kuntaret irai numit ni numit asida hak na thamjagadori ba sina Jananeta Irawat ki maramda mathang manau naina ahanba ani suba ahum suba thamjakraba matungda akoi mari suba aroiba saruk oina mari suba thamjage masibu tabigadori ba khwaigi mafamda sanathongi manindra konsamna ahanbada noluksari Jananeta gi punsi khongchat paring asida 1947 gi March 13 tagi 13 akoigi 16 and 17 March 1947 Manipur Praja Sangha gi ahum suba adhivesan Irawat na president oiduna Khurai gi Biram Mongol Sharma gi mandop ta pangthokhi resolution tarani thoi pass tauki madugi manung ahum suba resolution da asumna palli ai quote tawjari Manipur asi Bharat ki manung channa leirai haujiksu challi haina launai toigum sung tomna leiba haibadi excluded area lam oina leiri hukum yaudana mapan gi mina Manipur manung sangba yade masina Manipur gi hiram khuding da chawkhatpagi akanba pal ama oire Manipur ga manung mapan gi mari apumba kakle masina Manipur ga Bharat ka hiram khuding da khongthang amata da chatpada yamna palle 1948 ingi June tha da British na Bharat thadok lagani haiba sida Bharat ki lam kharabu thoi khaidoktuna topna thamba excluded area asi Manipur Praja Sanghana yamna chingnana khalli Manipur Praja na chingnaba koknaba Manipur bu Bharat ka changna thokna yadaba oina thamduna Bharat manungda amaga tinnaba yadaba niti lokthokpiyu Manipur bu included area ohanbiyu Manipur dauna included area oiba pamliba Bharat ki leipak atai busu oina thambiyu haijari haidna makhoi working committee na phongba resolution copy da yauri mata asida akoi court tawjabal lojare adagi April 13 April 1947 Irawat na editor oiraga makhut mangna stencil I tawduna phongba lamai nipan panba chayol gi chepong anoba juk puthoki anoba juk hariba sichu Jananeta Irawat na 1922 da puthoki ba maitai chanu gi mathangda amuk mana makhutna iraga akogi stencil tawraga cyclostyle tawraga phongbani masigi copy leinaba akogi kanawumagi mafamda leinaba yawi haidana tai adu hujik maki oina di thengnajadri adegi September 29 September 1947 Irawat na sabhapati oiduna Manipur Krisak Sabha gi council meeting pangtoktuna tang kunturukta Maharaj na tha taruki manungda Manipur gi draft constitution Chatnagani haina lauthokkhibagi matung inna Manipur gi praja apumbada daitasil sasan pibiyu vote tawduna ain sabha sembiyu ain sabha na dai oiba council sembiyu council member singi maraktagi prime minister khanbiyu mishing yamdaba musalman singi sit khara khakbiyu sahi tara nipan mathakki nupa nupi khudingmak vote thadaba yahanbiyu haibana chingba warep sing taduna dabi tawki 1947 gi November tang kuntra 30th November 1947 MDU hold up Manipur gi chingtam animaki organization singi apunba mifam ama pangthoktuna front ama semlaga Manipur gi saktam ngaknaba thabak lokhatpa haina yanakhi Irawat pu front ki chairman hawki matungda Irawat ki lusing makhada delegation amanan Naga lusing basinga unaduna matam adugi rajniti gi phibam sing khannaru 1948 February tang kunipan dagi na March taruk phawba haibadi from February 28 February to 6 March 1948 Bharat Communist Party gi ani suba mifam Kolkata gi Ahmad Ali Park ta pangthokki Irawat Assam Pradesh Organizing Committee gi mihut ama oina chatlaga Kolkata gi party office ta leiduna sarak yaukhi Jyoti Basu na chingba naharol singna mahakpu yamna ikai khumnana loina bikhi Kolkata da AISF ta thawai yauna leramba maitai masa maheroi singbusu party office ta koraktuna Irawat ka unankhi
1948 June gi tang taramathoy dagi July tang kuntaret phawa 1948 ki 11 June to July 27 Manipur Legislative Assembly gi ahan ba mikhal pangthoki Irawat Krisak Sabha gi mirep oina ullow kendra dagi kaki Krisak Sabha gi oina punna mirep tarahumdoi thagatpada manga kaki bani September 3rd September 1948 ke September tang ahum Manipur State Council gi meeting amma pangthok tuna Krisak Sabha gi thawong singbu laksin nabagi pandamda warep lauki warep adudi whereas in the opinion of the council Manipur State the activities of the organization known as Krisak Sabha a bracket manungda communists in the state are now becoming subversive of law and order. It is in the interest of the public security and maintenance of public order that such activities be prohibited. It is hereby ordered that under Section 6, Clause 1 of the Act of 5 of 1947, for example, the Assam Maintenance of Public Order Act 1947, adopted by the special CR number 1 of 4th May 1948, that the holding of processions, meetings, assemblies by the organization known as Krisak Sabha and its members are prohibited unless a written permission from the SP prior to the holding of such processions etc. haina akhoi warep laure masi laksin nanaba Manipur State Council gi meeting da adagi 21st September 1948 ki September tang kunmathoi Purbanchal sembagi mayokta akanba kholawgi pandamda maru oina Krisak Sabha amasung praja sanghana sinduna MDU hall da miyamgi achauba mifam ama pangthoknaba sinki mifam haunaba thorang lingaida awang maikei romdagi mifam yaunaba haigatlakhiba kangbu pungdongbamda police na thattuna thingkhibada police na nongmai kapadagi police officer ama sikhre haiba pau tabadagi Irawat mifam yaithokle hairamlaga mirot oina chatki Irawat ka loinana kaya amasu mirot oikhi numit adumaktada Manipur State Council phamduna khudaki oina semba Manipur State Criminal Law Amendment Act 1948 ki section 13 ki makhada Manipur Krisak Sabha amasung Manipur Praja Sanghabu aina yadaba unlawful organization ni haina lauthoki 18 October 1948 ki October tang 19 ahanba Manipur State Legislative Assembly gi ahanba mifam phamki Irawat yahun khide adubu mahakna mifamda hainingba warol kharadi makhut makna iraga piraktuna member singda saithok hanki 4th March 1949 gi March tang mari Irawat na lisang sitna numit humphuni hena assembly phamba yarok tabana assembly gi sub rule manga gi rule 94 gi matung inna Irawat na karakhiba ullow kendra hangle haina ahanba Manipur Legislative Assembly gi 18 lak suba mifamda speaker na lauthoki matung July tang 19 da ullow kendra gi by election tawragani haina Maharaj na lauthoki September 18 amasung kunda mikhal pangthoki changangaidagi Krisak Sabha gi member khumukcham kuberbu phong na chungthokpa yadabana independent mirep oina thagatki kakhi adumnamak mahaksu mikhal hek kabaga mirot oiki assembly hodokhibada Irawat kidamak thakhiba phampham chokri adu assembly gi punsi loiba phawba kanamata na phamkhide hangduna adumak lehanki 1949 October gi tang 10th October 1949 Irawat na magi self criticism puthoktuna party manungi thongi singna khanan nainaba hauki 1949 sarkar na communist ki lalhau namthanaba lokhatpa thabak kankhalakpa amaromda party ki khulai paiba thongi sing amukta yankai gi khutpu semduna Burma da thaduna training tawhannabagi pandamda Burma Communist Party gi lusingba singa mangjawna na wari sanarunaba Central Committee na lepnaraga Irawat pu Burma da chalhanki
1951 September tang kunturuk 26 September 1951 Burma ga Manipur ga tainabada leiba Irabot ki liberated zone gi headquarter tangbo da typhoid nabada gi Irabot manam matam sadana taibang pan thadok asum tauna Jananeta Irawat ki punsi asi yamna khangu thakta yamna ningamdana leihidabani mahakna Burma da chatkhiba Burma gi leader sing unarunaba chatkhiba matamda thindouba akhoi ahal laman singi warol sing gi record sing hojik loinaba leinaba ngaktani Irawat asi mahakna leihidreba matungda su akhoi mahakki mirod oina leiriba akhoi jungle da karida chingda manda leiriba singna Jananeta si makhoi luchingba Irawat leihidre hai tarakasu miyam adagi makhoi matamdu da phadana jail da leiraba kangbu singna akhoi khangdana tadana akhoi pausi taragasu makhoi manungi oina akhoi Manipur gi miyam da laukthoktana leirambani ado Jananeta Irawat ki punsi sidi angakpa mawngni Imphal gi jail da leire jail reform gi iho horami Chilel jail da leire jail da leiminaba Assam amadi Bengal gi Congress amadi communist leader singa tonna tinaduna kona matam amada Manipur gi praja singi damakta paikhat luba yaba khongjang gi achumba lambi ma thiba haurakhi madumaki mahi singna magi tungi pulsigi thorom khudingma yalakhibani masigi wari singju record lei loinama kana kana unaba kaidoba gari isai karamai tauna likhalakpa irakpa kaidoba haibana chingba loinamak leibani Silet jail dagi thadorlaga Manipur da sanghandragasu Surma Valley haibdi ngasi gi barak tampak amasung Bangladesh ki saruk kharagi lamdam singda koichat chattuna mahangna adungai Dhaka gi larik tampham thadoktuna chatkibada thengnakhiba jamindari riot ki matau lowduna Surma Valley gi lamdam singda lawmi sing khomjinduna te bhaga andolon haidi akoi gi lawmi na loksan uba lawmi na akhoi kainosi loksan ji saruk kaino tawgadabani ahum thokna tawraga amakhakta pigadabani ga haibagi andolon tawba maduda amuk thengnarakhiba Bharat pumbada horakhiba langol khoiriba lawmina lawgi mapu oigadabani haiba krisak sabagi ihouda tongduna Surma Valley gi lamdamda lawmi singbu mai pahalami adi Manipur da changlakpa yaduna changlaklagana amuk Manipur da lawmi singi damak lemna khibani adumna mak Irawat na Manipur da oiriba phibonga atai mapan lamda oiriba phibonga manadi haiba khangmana magi lalong tongalakhi Manipur gi miyam di mamangai de gi hongna ningthau panjaraga su aduga kona British ki makha polaga su khunai chatnabi kaya marungi chatnabi social system kaya marumna chetna punduna purakpa khunai amani chatnabi gi wangmabu landrabadi miyamna awaba kaya su khangba leibang khangduna leibangamba akhoi kanglup amani chanabi wangma lalagana asonbabu oisanu akanbabu oisanu khangduna leibangamnarakta khunai ama oina lakpani aduna misam miyawngi maraktadi ningthau pali haibagi su aduga British ki makha poli haibagi su thoidoktana lakhibani asumna hairibagi khudam chanabi ama akhoi panba yai ningsingba thoktraba matamdagi hongna Manipur da pangthoknarakliba akhoi Umanglai, umang wamang sengup tu na question balampak tamagi kubam yanay haiba dama umanglai haiba umangi lai haiba nate aduna Manipur gi umanglai bo kanagumba scholar sing na umangda leiba spirit umangi lai haiba gum akhoi sylvan deity haidana handok papi basi masi lali na khanjaba nate lali haiba tasengna khanjai anu umanglai harawgi thoram saruk ama oina pangthok narakliba akhoi kongbu lamyengba sabal lamthokpa haibasi lai adubu lakliba lekai khungang aduna lai adugi mingda low ninduna khuja singna magi makhungang marai kaibu khunjau leichau chahong ngahon hannabagi damak low ninba yawa ising thumdaba akangba mafam yengba thokpani asumna mafam thiduna khunja singna lai adugi mingda low ninbada leibak ningthaugi athingba leirakte natragadi kanagumba lanai mioi amatana mapangan kali macha nupa yami kalli ka haidana low ninba hekta yaramde lamhang tunghang ching pat turel ingkhol sangbal khudingmak ningthawi orami ningthauna piragana lopu oire
ꯂꯧꯄꯨ ꯑꯗꯨꯅ ꯂꯧ ꯁꯥꯟꯗꯨꯅ ꯎꯍꯜꯂꯤꯕ ꯑꯗꯨꯅ ꯂꯧꯃꯤ ꯑꯣꯏꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯛꯄꯤ ꯆꯠꯅꯕꯤꯅꯤ ꯑꯁꯨꯝꯅ ꯂꯥꯛꯈꯤꯕꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯂꯝꯒꯤ ꯖꯔꯤꯞ ꯇꯧꯗꯨꯅ ꯈꯥꯖꯅꯥꯅ ꯆꯤꯡꯕ ꯂꯧꯕ ꯍꯧꯔꯛꯂꯒꯁꯨ ꯂꯧꯄꯨꯗꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯅ ꯂꯧ ꯄꯤꯕ ꯂꯧꯄꯨ ꯅꯠꯇꯅ ꯃꯤꯆꯝꯅ ꯂꯧꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯛꯄꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯤꯆꯝꯕꯨꯁꯨ ꯂꯧꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕ ꯌꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯃꯤꯌꯥꯝꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯍꯟꯕ ꯆꯪꯏ ꯍꯥꯏꯕꯗꯨ ꯏꯔꯥꯕꯣꯠꯅ ꯃꯨꯟꯅ ꯈꯪꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯁꯤꯌꯦꯜ ꯒ꯭ꯔꯨꯞ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯂꯤꯡꯈꯠꯂꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯛꯄꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯌꯥꯃꯨꯛ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯇꯝꯗꯒꯤ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔ ꯁꯤꯡꯍꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯃꯨꯟꯗꯨꯅ ꯀꯥꯅꯕ ꯍꯣꯠꯅꯈꯤꯗꯕ ꯑꯗꯨꯅꯤ ꯀꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯦꯠꯅ ꯊꯥꯖꯅꯔꯛꯈꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯏ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯂꯥꯡꯂꯕꯗꯤ ꯂꯩꯕꯥꯛ ꯃꯨꯠꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯈꯨꯗꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯇꯤꯍꯥꯁꯇ ꯑꯗꯨꯃꯛ ꯌꯥꯎꯖꯔꯤ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯏꯔꯥꯕꯣꯠꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯤ ꯀꯝꯃꯨꯅꯤꯁ ꯑꯣꯏꯕꯒꯤꯁꯨ ꯅꯠꯇꯦ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯕꯒꯤꯁꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯖꯨꯛꯀꯤ ꯃꯉꯥꯜ ꯆꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯃꯛꯅ ꯃꯍꯥꯛꯅ ꯀꯁꯥꯔꯗ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯐꯥꯎꯕ ꯑꯣꯏꯗꯨꯅ ꯃꯤꯈꯜ ꯊꯦꯡꯅꯔꯨꯔ ꯐꯥꯎꯕꯗꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯒ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤ ꯍꯦꯛꯇ ꯂꯤꯡꯈꯠꯂꯝꯈꯤꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯕꯣꯠꯄꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯂꯤꯡꯈꯠꯄꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯒꯥꯟꯙꯤ ꯅꯤꯇꯤꯗ ꯆꯦꯠꯅ ꯊꯥꯖꯕ ꯀꯣꯡꯒ꯭ꯔꯦꯁꯃꯦꯟ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯏꯔꯥꯕꯣꯠꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯒꯦ ꯈꯟꯈꯤꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯉꯥꯡꯂꯝ ꯁꯛꯂꯝꯕꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯇꯧꯖꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯄꯨꯡꯗꯣꯡꯕꯝ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯃꯤꯔꯣꯠ ꯑꯣꯏꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕꯒꯤ ꯋꯥꯇꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯁꯤꯡ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯗꯨꯅ ꯇꯦꯂꯪꯒꯅꯥ ꯏꯍꯧ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯄꯥꯟꯁꯤꯟꯗꯨꯅ ꯆꯥꯡꯌꯦꯡꯈꯤꯕꯇꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯏꯔꯦ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯣ ꯑꯋꯥꯠꯂꯝꯕꯗꯤ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯋꯥꯠꯄꯅꯤ ꯍꯥꯏꯅ ꯈꯟꯖꯕꯁꯤꯡꯗꯨ ꯃꯊꯪ ꯍꯣꯠꯅꯖꯕ ꯑꯩꯍꯥꯛꯅ 2015ꯗ ꯐꯣꯡꯖꯈꯤꯕ ꯂꯤꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯦ ꯍꯥꯏꯅ ꯊꯥꯖꯖꯩ ꯑꯋꯥꯠꯄꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯕ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯈꯨꯠꯅꯝꯗ ꯁꯦꯝꯗꯣꯛꯆꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯏꯔꯥꯕꯣꯠꯀꯤ ꯃꯇꯥꯡꯗ ꯊꯝꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯉꯁꯤ ꯊꯝꯖꯔꯤꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯨꯝꯕ ꯃꯄꯣꯛ ꯃꯥꯂꯦꯝꯗ ꯑꯇꯥꯡꯕꯅꯤ ꯑꯗꯨꯒꯨꯝꯂꯗꯅ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕ ꯑꯃꯒꯤ ꯃꯄꯣꯛꯁꯨ ꯑꯇꯥꯡꯕꯅꯤ ꯃꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯄꯣꯛꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯅꯩꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕ ꯄꯥꯛ ꯅꯥꯏꯈꯤꯔꯣꯏ ꯑꯐꯕꯒꯤ ꯖꯥꯠꯇ ꯅꯩꯔꯔꯤꯕꯈꯩ ꯄꯛꯆꯒꯅꯤ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤꯗꯤ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯩꯈꯣꯏ ꯏꯗꯨꯅ ꯂꯩꯔꯦ ꯐꯣꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯅꯔꯛꯄ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ ꯈꯔ ꯄꯨꯊꯣꯛꯅꯔꯛꯈ꯭ꯔꯤꯕ ꯀꯌా ꯑꯁꯤꯁꯨ ꯑꯃꯅ ꯑꯃ ꯍꯥꯏꯒꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯇꯧꯗꯨꯅ ꯆꯅꯩꯅꯕ ꯆꯃꯝꯅꯕ ꯚꯥꯞ ꯇꯥꯕ ꯉꯝꯗꯕ ꯀꯌꯥꯅ ꯊꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯖꯅꯅꯦꯇꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯔꯤꯕ ꯁ꯭ꯀꯣꯂꯥꯔꯁꯤꯡꯒꯤ ꯃꯐꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯪꯒꯠꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯕꯨ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯏꯁꯣꯔꯃꯛꯀꯤ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯨ ꯏꯁꯣꯔꯃꯛ ꯑꯣꯏꯍꯟꯅꯕꯗꯤ ꯀꯅꯥꯅꯁꯨ ꯍꯣꯠꯅꯈꯤꯗ꯭ꯔꯤ ꯍꯣꯠꯅꯐꯝꯁꯨ ꯊꯣꯛꯇꯦ ꯍꯣꯠꯅꯔꯕꯁꯨ ꯈꯛ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯂꯗꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ
ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯖꯅꯅꯦꯇꯥꯗꯤ ꯖꯒꯣꯏꯁꯨ ꯁꯥꯔꯝꯃꯤ, ꯊꯥꯡ ꯇꯥꯁꯨ ꯍꯩꯔꯝꯃꯤ, ꯂꯤꯂꯥꯁꯨ ꯇꯧꯔꯝꯃꯤ ꯍꯥꯏꯕꯔꯣꯝꯗ ꯄꯨꯊꯣꯛꯂꯕꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯗꯤ ꯖꯅꯅꯦꯇꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯤꯗꯝꯁꯤꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯖꯅꯅꯦꯇꯥꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯝꯖꯔꯛꯄ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯅꯅꯦꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯛꯄ ꯄꯔꯤꯡ ꯑꯁꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ꯫ ꯑꯗꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫